Contestant number 10, Bảo Đinh Đen Mày, kagan palalo nụ thế. Thái lâu mà ghê thâu cô mây lung ninh rồi ninh ngắm mắt mây lung ninh rồi có bờ mây thái lâu mà ghê thâu cô mây lung ninh rồi ninh ngắm mắt mây lung có bờ mây ở trong thân mây trên mây ta hai lâu mặc ta tất cả câu thâu của mây lung ninh rơi bầm ngâm ni na cho thái lâu mà ghê thâu lung ninh rồi có bờ mây bùa chơi trong trên mấy cháu cũng bùa chơi ở lung rèn ra mày hay hầu lâu ta nắng trong trên mấy cháu cũng cũng là thôi trên các câu thái lâu mà ghê thâu cô mây lung ninh rồi ninh ngắm mắt mây lung ninh rồi có bờ mâyคนนี้ตานั่งนี่นั่งลงนิ่งทายนี่ตรงเองจำเจนไม่นั่งนายบางคนนี้ตานั่งนี่นั่งลงนิ่งทายนี่ตรงเองจำlâu ngắm mà ghê lâu ngắm mà ghê thái lâu mà ghê thâu cô mây lung ninh rồi ninh ngắm mắt mây lung ninh rồi có bờ mây thái lâu mà ghê thâu cô mây lung ninh rồi ngắm mắt mây lung ninh rồi có bờ mây lung ninh rồi có bờ mây. Very good. Yan pare. ꯏꯁꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯀꯩꯅꯣꯒꯤ ꯆꯠꯂꯤꯕ da 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 da
ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏ ꯂꯩꯌꯦꯕ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯦꯝꯁꯅꯦ ꯍꯣꯂꯤꯁꯟ ꯑꯩ ꯑꯗꯒꯤ ꯏꯆꯟꯅꯨꯄꯤ ꯃꯌꯥꯝꯁꯦ ꯐꯝꯕꯁꯤꯗ ꯀꯩ ꯐꯥꯎꯏ ꯅꯪ ꯑꯗꯨꯗ ꯌꯦꯡꯉꯛꯄꯗ ꯀꯤꯕ꯭ꯔꯥ ꯁꯣꯏꯒꯗ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯄ ꯂꯩꯕ꯭ꯔꯥ ꯈꯔꯗꯤ ꯈꯔ ꯄꯥꯈꯠꯂꯦ ꯑꯗꯨꯗꯣ ꯑꯗꯨꯝ ꯎ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯕꯥꯏ ꯗ ꯋꯦ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯔꯔꯣꯏꯒꯦ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯕꯗ ꯁꯤꯗ ꯉꯁꯤ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯌꯥꯝꯕ ꯀꯟꯅ ꯂꯥꯎꯊꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯂꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯡꯈꯠꯂꯛꯄ ꯀꯥꯟꯗ ꯐꯥꯖꯤꯜꯂꯒ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯃꯤ ꯂꯣꯏ ꯇꯥꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯂꯥꯏꯞꯇ ꯏꯁꯩ ꯁꯛꯄꯗ ꯐ꯭ꯂꯥꯏꯌꯤꯡꯗ ꯁꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯝꯄꯤꯇꯤꯇꯔ ꯑꯃꯅ ꯍꯥꯏꯕꯗꯣ ꯇ꯭ꯔꯦꯛꯇ ꯇꯝꯃꯛꯄꯅꯤ나 ꯇ꯭ꯔꯦꯛꯇ ꯑꯣꯔꯥꯏꯔꯒ ꯂꯥꯛꯄꯅꯤꯅ ꯁꯤꯗ ꯆꯪꯕ ꯀꯥꯟꯗ ꯁꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯦꯗꯖꯁꯃꯦꯟ ꯋꯥꯠꯄꯗꯣ ꯁꯤꯒꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯁꯩꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯠ ꯑꯃ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯀꯝꯄꯜꯁꯔꯤ ꯐꯣꯔꯃꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯁꯤ ꯂꯥꯛꯄ ꯌꯥꯏ ꯁꯤ ꯂꯥꯛꯑꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯕꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯏꯟꯇꯔꯂꯨꯠ ꯍꯥꯏꯀꯣ ꯏꯟꯇꯔꯂꯨꯠꯁꯤ ꯂꯥꯛꯑꯝꯗꯥꯏꯗ ꯂꯧꯔꯝꯗꯥꯏꯗ ꯄꯤꯔꯛꯄ ꯐꯤꯂꯔ ꯃꯇꯦꯛ ꯑꯃ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯒꯤ ꯏꯁꯩ ꯑꯃ ꯂꯥꯏꯟ ꯑꯃ ꯁꯛꯀꯗ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯊꯥꯕꯁꯤꯁꯨ ꯐꯤꯂꯔ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯏꯁꯩ ꯂꯣꯏꯔꯀꯥꯟꯗ ꯍꯟꯖꯜꯂꯛꯄꯁꯤꯗ ꯖꯣꯏꯅꯤꯡ ꯍꯥꯏꯌꯦꯕ ꯃ꯭ꯌꯨꯖꯤꯛ ꯃꯇꯦꯛ ꯑꯃ ꯈꯣꯡꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯇꯤꯡꯗ ꯁꯤꯒꯤ ꯄꯦꯇꯔꯟꯁꯦ ꯁꯤ ꯂꯣꯏ ꯂꯩꯒꯗꯧꯅꯦꯕ ꯅꯪꯅ ꯐꯥꯔꯁ ꯑꯟꯇꯥ ꯂꯧꯔꯝꯗꯥꯏꯗ ꯅꯪꯉꯣꯟꯗ ꯅꯪꯅ ꯍꯟꯖꯜꯂꯒ ꯂꯦꯞ ꯂꯩꯊꯣꯛꯏꯗꯣ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯗꯣ ꯂꯥꯏꯠꯇꯗꯤꯅꯦ ꯂꯧꯒꯦꯅ ꯈꯜꯂꯗꯤ ꯑꯗꯨꯝ ꯂꯧꯁꯟꯒꯣ ꯀꯣ ꯅꯪ ꯑꯃꯗꯣ ꯑꯃꯨꯛ ꯂꯥꯛꯀꯗ꯭ꯔꯥ ꯉꯥꯏꯔꯒ ꯑꯃꯨꯛ ꯇꯧꯁꯟꯕꯁꯦ ꯁꯤ ꯑꯗꯨꯒꯨꯝꯕ ꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯟꯁꯤꯌꯁ ꯑꯣꯏꯗꯕ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯅꯔ ꯁꯤꯒꯨꯝꯕꯁꯦ ꯅꯦꯛꯁ ꯇꯥꯏꯝꯗꯗꯤ ꯅꯪꯅ ꯂꯧꯒꯦ ꯈꯜꯂꯕ ꯏꯁꯩꯁꯦ ꯁꯛꯆꯜꯂꯒꯦ ꯈꯜꯂꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯛꯈꯣꯕ ꯇꯥꯟꯗꯤ ꯀꯥꯏꯍꯟꯗꯕꯤꯗ ꯀꯣ ꯁꯤꯃ ꯑꯗꯨꯝ ꯀꯥꯎꯒꯅꯨ ꯍꯥꯏꯗꯤ ꯑꯩꯅ ꯁꯛꯏꯁే ꯈꯣꯡꯉꯛꯇꯧ ꯋꯥꯠꯍꯧꯔꯤꯅꯦꯅ ꯍꯥꯏꯔꯗꯤ ꯅꯪ ꯑꯗꯨꯝ ꯂꯦꯞꯄꯅꯤ ꯑꯗꯨꯗꯨꯅ ꯀꯩ ꯑꯣꯏ ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯀꯝꯄꯤꯇꯤꯁꯟꯗ ꯌꯥꯗꯦ ꯀꯣ ꯁꯤꯃ ꯑꯣꯜꯋꯦꯁ ꯅꯪ ꯉꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯂꯥꯛꯄꯗ ꯅꯤꯡꯁꯤꯡꯉꯣ ꯑꯗꯨꯒ खितंग किथक क्रूप मानबा याम फ्री ओइदबा मानबदु मतंग थादो अदुगा इसै से फुदोगा सकपतम थैंक यू kai contestant ai pongning gang mai ni na lu son bakang ko kai lu tana concentrate suna lu loi khangna son mai loi tong ni lu tong ka thiek toi titang ni mi ka sak nai sam da de thai lo ma gi song cha na 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 ne ni lo kai tang mai tina ti kai tang hen ni hawa hen khang ni lu de son ni sai to lu de ka hiek nai na nungai na lu de tu sang tha maka lam na nang nungai na son mi ti son ni na na jam concentration de lu loi khang na lu soi ma khang mai lu soi mi de loi te na khan mi de hai de kum jaw kan hau bari na ni no mi kam nungai na son khang lu de ti kai ni mi tun de ti kai nang la thau ni mi tun la thau taw sam kum da la thau me khan kan ni sai to la thau nang na lang sop ding lak mi sa do anu na na bai mi jaw nu ne khau te la khang sur ge soi ge sam kum hau bari na ni na mai tai mathang go to mai mistake su mo khang ni nu te la ma te sa to la ra palo mi sa de kum palo nu mi kam nuai na son khang kam ko ni next time Thank you.